ꯍꯥꯏꯗꯤ ꯐꯦꯃꯤꯂꯤ ꯀꯣꯔꯠꯅꯤꯅꯀꯣ ꯐꯦꯃꯤꯂꯤ ꯀꯣꯔꯠ ꯑꯣꯏꯇꯥꯔꯗꯤ Good morning guys, welcome back to my channel. Ma'am nungaibirina khali. Hoji apamakai tasangre asengbadi pung 10 swaijida family court sakadamne ko Imphal da. Adu phone amuk tore ukilna 10 da unarugumji pung amada oina unarajena. Aduna hone pung ama swaida oina salane bako. Madugi chondar putuna maram moiraga hoji han ihana INP my office thada birogi ge asengbadi maga samina gadabne bako. Khallo dana family court satpaji hatra मैं खंग फैमिली कोर्ट चली कईदब चलीनो से इबानी चकदबने फैमिली कोर्ट को हरें पुंग तौरसे हाबनीना मा हाना थादबीरुगीगे लोरबो चत्रुमिना कोईग फांदोक्तना इरुग लुथोक्तना लोइना मु समसे पोस्ट तौदना को लेरोरबने हरें मु युजथोगा मु चप्पा तारे मा थादबीरोगा हरें आई पुंग और मखाई अरे इधर इना लाओ नो ऑफिस तक कमाई तो भी आई ऑफिस से लाखों यहाँ पर पॉप होना है क्या मतलब आई इधर मनी कम थोक दुआ को तुम लाखों या इधर नहीं मनाता नहीं इधर ना हाँ फैमिली कोर्ट को दे अदर नहीं बानी फैमिली कोर्ट अच्छा तभी आते हैं वो यूं तो जो रहा है ये पुंग तरह मखाई ताग रहे वो को हम पुंग तरह में किन्ना करंगन तो मनो सिंगे ना को क्या कहोगे खर्च आगे नहीं गया जी खर्च हो रही थी कोई बात सुरा चलूँगा कोई देर में था हापी रो क्यों कोई दीदी नहीं क्या लेगी माँ बाप दिया अरे दीदी अटेंड तो रोज़े गाड़ी जो वही थाना मांगे वो को मते यानी ये गाड़ी जो वही थाना मांगे नंग तुम अंगां लोबी रो आई क्या मजा चल लगे हाँ बा यानी आई तुम चल लगे हाँ ओ यार ये ngase ai ju khrangan na tongna ba tawje na haire ba mu ha ba yare pau nange plem policy didi plem biro ai ja ade plem de shiri ma boyare je bol je adana bro pre ne mu thabak chathok to me ko ma re pona pau found ne ma gadi adana tilure ma di office chata da mina chao ka bo ha found re ai dum silage ya ne 그래서 그냥 나중에 저 잡소주미나 저는 벌로 부동 다 두고 저기부터 뭐 뒷고부터 뭐 가나 일단 루야 로 내가 보내 까지 또 나오니네 까지 나오니 다른 놈이 내게 들어갈 거지 아왜 아주는 바로 그 때문에 내 돈이 구발해 lâu nữa bên em mà con không chỉ đi phải rất đi ngay bây giờ sắp sao không phải xin không sao cả số gì này ha nào ra chỉ là ra ở đây cô lo ra bà chỉ đi cô lo ra đấy ಅದನ್ನ ಪುಂಗಮ್ಮ ಕರೆ ಹಿಂದಿಲ್ಲ ಕೋರ್ಟ್ ಚಕ್ಕನಿ ತಗೋದು ಚತ್ತಲೇಬೇಕು ಪೋಸ್ಟ್ಪೋನ್ ತಗೋರೆ ಡೇಟ್ ಅಮ್ಮದ ಮದುದ ಲೋಶಲದಿನ ಖನ್ಮನೆ ಅದು ಚತ್ರ ಅದು ಐ ಸಿದ ಕರಿಮರಂಗಿ ಫ್ಯಾಮಿಲಿ ಕೋರ್ಟ್ ಚಲಿನ ದುದೆ ಇಸ್ತಿದಿ ಶೇರ್ ತಗೋಜರೋಯೇಕೋ ಸಿಜಮದಿ ಕಿತಂಗ್ ಪ್ರೈವಸಿ ತಗೋಜರಗೆ mayamna mati dum khani mati dum yogi ramani ko ai family court ni na ko family court ita di family ki court ni na adana isi jamadi ai मैम द शेयर तो जरूर है तो कने adana date amma da postpone to thokra
시기 코스기 ꯊꯕꯛꯁꯤꯗꯗꯤ ꯂꯣꯏꯁꯤꯟꯒ꯭ꯔꯗꯤꯅ ꯈꯟꯕꯅꯦ ꯑꯗꯨꯕꯨ ꯀꯣꯔꯠꯀꯤ ꯊꯕꯛ ꯍꯥꯏꯅꯀꯣ ꯂꯣꯏꯕ ꯌꯥꯗꯦꯗꯅ ꯄꯥꯔꯇꯤ ꯑꯃꯈꯛꯇꯪꯅ ꯇꯧꯅꯤꯡꯉꯦꯅ ꯄꯪꯇꯧ ꯇꯧꯕ ꯌꯥꯗꯦꯗꯅ ꯄꯥꯔꯇꯤ ꯑꯅꯤꯃꯛꯀꯤ ꯚꯣꯠ ꯄꯥꯔꯇꯤꯗꯨꯒꯤ ꯚꯣꯠ ꯄꯥꯔꯇꯤꯁꯀꯤ ꯀꯣ ꯍꯥꯏꯗꯤ ꯀꯩꯅꯣꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯣꯏꯅꯃꯛ ꯀꯣꯔꯠꯁꯤꯗꯕꯨ ꯂꯣꯏꯅꯃꯛ ꯇꯧꯅꯔꯤ ꯉꯥꯛꯇꯅꯤꯅ ꯑꯩꯅ ꯉꯁꯤꯗ ꯇꯧꯅꯤꯡ ꯉꯁꯤꯗ ꯂꯣꯏꯁꯤꯟꯅꯤꯡꯉꯦꯗ ꯌꯥꯗꯕꯅꯤꯅꯀꯣ ꯑꯗꯨꯅ ꯂꯣꯏꯁꯤꯜꯂꯨ ꯌꯥꯗ꯭ꯔꯦ ꯁꯤꯗ ꯂꯣꯏꯁꯤꯟꯈ꯭ꯔꯗꯤ ꯑꯩꯁꯦ ꯈꯟꯕꯅꯦ ꯀꯃꯥꯡ ꯁꯧꯗ꯭ꯔꯣ ꯉꯁꯤꯗꯤ ꯁꯧꯋꯦ ꯉꯁꯤꯗꯤ ꯌꯥꯝ ꯁꯥꯏꯌꯦꯕꯣ ꯑꯩꯈꯣꯏꯁꯨ ꯃꯩꯕꯨꯗꯤ ꯂꯥꯛꯍꯧꯋꯦ ꯑꯩꯈꯣꯏꯒꯤ ꯄꯨꯡ 8 ꯇꯥꯁꯟꯈ꯭ꯔꯦ ꯅꯨꯡꯗꯥꯡꯒꯤꯀꯣ ꯏꯆꯥꯅꯨꯄꯥꯒꯤ ꯍꯌꯦꯡꯒꯤ ꯃꯥ ꯐꯨꯔꯤꯠ ꯈꯣꯡꯒ꯭ꯔꯥꯎ ꯁ꯭ꯇꯤꯛ ꯀꯛꯄꯤꯔꯝꯃꯤ ꯀꯩꯗꯧꯔꯒꯦ ꯃꯩ ꯄꯩꯁꯥ ꯀꯥꯞꯆꯜꯂꯣ ꯃꯩ ꯍꯣꯡꯉꯕ ꯑꯣ ꯀꯥꯞꯆꯜꯂꯣ ꯍꯣꯏ ꯌꯥꯔꯦ ꯀꯥꯞꯁꯤꯜꯂꯒꯦ ꯌꯥꯔꯦ ꯌꯥꯔꯦ ꯑꯩ ꯀꯥꯞꯄꯒꯦ ꯌꯥꯔꯦ ꯑꯩ ꯁꯤꯝꯗꯤ ꯁ꯭ꯇꯤꯛꯇ ꯀꯛꯈꯤꯒꯦ ꯃꯩ ꯐꯠꯂꯥꯎ ꯃꯨꯠꯈ꯭ꯔꯗꯤ ꯑꯗꯨꯅ ꯁ꯭ꯇꯤꯛꯁꯤꯃ ꯇꯛꯈꯤꯒꯦ ꯏꯆꯥꯅꯨꯄꯥꯒꯤꯀꯣ ꯍꯧꯖꯤꯛꯇꯤ ꯀꯣꯕꯤꯗꯁꯨ ꯉꯔꯥꯡ ꯃꯤ 22 ꯍꯦꯟꯒꯠꯂꯤꯗꯅ ꯉꯁꯤꯅ ꯃꯤ ꯀꯌꯥ ꯍꯦꯟꯒꯠꯄꯖꯥꯠꯅꯣ ꯈꯪꯗꯦ ꯅꯣꯡꯃꯒꯤꯀꯣ ꯁꯨꯝ ꯍꯦꯟꯒꯠꯂꯤ ꯅꯍꯥꯟꯅꯦ ꯍꯥꯏꯕꯗꯣ ꯁꯤꯁꯦ ꯍꯦꯟꯒꯠꯂꯛꯄ ꯂꯦꯞꯇ꯭ꯔꯒꯗꯤ ꯃꯔꯨꯑꯣꯏꯅ ꯑꯉꯥꯡꯈꯩ ꯁ꯭ꯀꯨꯜ ꯀꯥꯔꯤꯁꯦ ꯁꯤꯁꯤꯅꯦꯕ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯇꯜꯂꯤꯁꯦ ꯅꯨꯡꯉꯥꯏꯇ꯭ꯔꯤꯁꯦꯀꯣ ꯍꯦꯟꯒꯠꯄꯤꯔꯛꯇ꯭ꯔꯗꯤ ꯐꯩꯗꯅ ꯀꯣꯕꯤꯗꯀꯤ ꯀꯦꯁꯁꯦ ꯑꯗꯨꯕꯨ ꯉꯁꯤꯅ ꯑꯃꯨꯛ ꯀꯌꯥ ꯍꯦꯟꯒꯠꯂꯛꯇꯣꯏꯅꯣ ꯈꯪꯗꯦꯅꯦ ꯃꯔꯨꯑꯣꯏꯅ ꯑꯉꯥꯡꯈꯩ ꯁ꯭ꯀꯨꯜ ꯀꯥꯔꯤꯁꯤꯅꯤꯀꯣ ꯑꯩꯅ ꯌꯥꯝ ꯈ꯭ꯋꯥꯏꯗꯒꯤ ꯇꯜꯂꯤꯁꯦ ꯀꯥꯗꯕꯁꯨ ꯌꯥꯗꯦ ꯀꯥꯍꯟꯗꯕꯁꯨ ꯌꯥꯗꯦ ꯇꯧꯔꯤꯁꯦꯀꯣ ꯑꯗꯨꯅ ꯑꯦꯂꯦꯛꯇ꯭ꯔꯤꯁꯤꯇꯤ ꯕꯤꯜꯁꯨ ꯁꯣꯔꯤ ꯑꯦꯂꯦꯛꯇ꯭ꯔꯤꯁꯤꯇꯤꯒꯤ ꯄ꯭ꯔꯤꯄꯦꯗꯁꯨ ꯊꯤꯕ ꯂꯣꯏꯔꯦ ꯁꯤ ꯊꯤꯕ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ UPIꯒꯤ ꯊ꯭ꯔꯨꯗ ꯕꯤꯜ ꯄꯦꯃꯦꯟ ꯇꯧꯔꯒꯅ ꯀꯩꯅꯣ ꯆꯥꯔꯖꯦꯁ ꯂꯧꯗꯦꯕꯀꯣ ꯍꯥꯏꯗꯤ UPI ꯃꯤꯟꯁ ꯑꯩꯈꯣꯏꯒꯤ ꯄꯦꯇꯤꯑꯦꯝꯒꯨꯝꯕ ꯑꯗꯒꯤ ꯍꯧꯖꯤꯛ ꯀꯃꯟꯂꯤ ꯁꯤꯖꯤꯟꯅꯔꯤꯕ ꯖꯤꯄꯦ ꯑꯗꯒꯤ ꯐꯣꯟ ꯄꯦꯒꯤꯗꯤ ꯆꯥꯔꯖꯦꯁ ꯂꯧꯔꯝꯗꯧ ꯃꯥꯜꯂꯦ ꯑꯗꯨꯒ ꯖꯤꯄꯦꯒꯨꯝꯕꯗꯤ ꯂꯧꯗꯦꯗꯅ ꯄꯦꯇꯤꯑꯦꯝꯒꯨꯝꯕꯗꯤ ꯂꯧꯕ ꯖꯥꯠꯂꯥ ꯈꯪꯗꯦ ꯑꯗꯒꯤ ꯑꯃꯨꯛ SBIꯒꯤ ꯄꯦꯁꯨ ꯂꯧꯗꯦꯕꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯅꯦꯠ ꯕꯦꯡꯀꯤꯡ ꯑꯗꯒꯤ ꯀꯥꯔꯠꯀꯤ ꯊ꯭ꯔꯨꯗ ꯌꯨꯁ ꯇꯧꯔꯒꯅ ꯆꯥꯔꯖꯦꯁ ꯂꯧꯋꯦꯕꯀꯣ ꯂꯨꯄꯥ 500ꯒꯤ ꯀꯥꯞꯄꯀꯥꯟꯗ ꯂꯨꯄꯥ 4ꯒ ꯄꯩꯁꯥ 65 ꯁꯝꯊꯤꯡ ꯀꯣ 500ꯒꯤ ꯍꯤꯁꯥꯕꯇ 1000ꯒꯤ ꯀꯥꯞꯄꯒꯅ ꯂꯨꯄꯥ 7ꯒ ꯁꯝꯊꯤꯡ ꯑꯗꯨꯃꯥꯏꯅ ꯂꯧꯕꯅꯦꯕꯀꯣ ꯑꯗꯣ ꯑꯩꯗꯤ ꯁꯤꯒꯨꯝꯕ ꯔꯤꯆꯥꯔꯖ ꯇꯧꯕ ꯀꯥꯟꯗꯗꯤ ꯖꯤꯄꯦꯁꯨ ꯁꯤꯖꯤꯟꯅꯩ ꯀꯣ ꯑꯗꯨꯒ ꯑꯣꯜꯋꯦꯁ ꯇꯥꯏꯝ ꯑꯩ SBIꯒꯤ ꯄꯦ ꯑꯃ ꯁꯤꯖꯤꯟꯅꯩꯌꯦꯕꯀꯣ ꯍꯥꯏꯗꯤ UPI ꯑꯃ ꯀꯩꯒꯤꯅꯣꯗ ꯍꯌꯦꯡ ꯖꯤꯄꯦꯗ ꯄꯩꯁꯥꯁꯦ ꯁ꯭ꯇꯛ ꯇꯧꯈꯤꯕ ꯌꯥꯎꯋꯦꯕꯀꯣ ꯍꯥꯏꯗꯤ ꯄꯩꯁꯥꯗꯤ ꯀꯛꯈꯤꯕ ꯑꯗꯨꯒ ꯄꯦꯃꯦꯟꯗꯤ इनकम्प्लीट ꯑꯣꯏꯕ ꯐꯣꯟ ꯇꯧꯅꯔꯒꯅ SBIꯅ ꯑꯣꯜꯂꯛꯇꯕ ꯑꯩꯒꯤ ꯕꯦꯡꯛꯁꯤꯅꯀꯣ ꯍꯥꯏꯗꯤ ꯉꯁꯥꯏꯒꯤ ꯀꯩꯅꯣꯒꯤ ꯊ꯭ꯔꯨꯗ ꯀꯝꯄ꯭ꯂꯦꯟ ꯇꯧꯒꯗꯕꯅꯤ ꯑꯩꯅ ꯁꯤꯖꯤꯟꯅꯔꯤꯕ ꯊꯥꯔꯠ ꯄꯥꯔꯇꯤ UPI ꯀꯝꯄꯅꯤꯗꯣ ꯑꯗꯨꯅ ꯁꯣꯏꯕ ꯌꯥꯗꯕ ꯄꯣꯠꯇꯗꯤ ꯌꯥꯔꯤꯃꯈꯩ SBIꯒꯤ ꯄꯦꯅ ꯁꯤꯖꯤꯟꯅꯩꯌꯦꯕꯀꯣ ꯑꯗꯨꯅꯦ ꯃꯌꯥꯝ ꯈꯪꯗꯕ ꯂꯩꯔꯁꯨ ꯈꯪꯖꯟꯕꯤꯌꯨ ꯑꯗꯨꯅ ꯁꯤ ꯑꯃꯇ ꯍꯥꯞꯆꯤꯜꯂꯨꯈꯤꯒꯦ ꯑꯩꯕꯨ ꯐꯣꯇꯣ ꯀꯥꯞꯈ꯭ꯔꯕꯖꯥꯠꯂꯣ ꯍꯧꯖꯤꯛꯇꯤ ꯐꯦꯟꯁꯤꯗꯤ ꯑꯗꯨꯝ ꯀꯥ ꯆꯪꯉꯛꯄꯒ ꯑꯗꯨꯝ 24 ꯑꯋꯥꯔ ꯊꯥꯔꯕꯅꯤꯗꯣ ꯑꯩ ꯀꯥꯗꯨꯁꯨ ꯑꯇꯩ ꯂꯩꯔꯤꯕ ꯑꯩꯈꯣই ꯀꯥꯒꯩꯗꯨꯁꯨꯕꯀꯣ ꯁꯤ ꯑꯃꯇ ꯍꯥꯞꯆꯤꯜꯂꯨꯈꯤꯒꯦ ꯆꯥꯛꯇꯤ ꯏꯆꯥꯅꯨꯄꯥ ꯂꯥꯛꯑꯒ ꯆꯥꯔꯁꯤꯔꯣ मादी लापगा कछु चाजी यार खिलो नहीं ट्यूशन हलपगा बको चाजी यादी बो ना पता नहीं मेरे खंड के नो तो ले के लिए हमको म संग रे पैसा अदुना चाक तो या मोई दी तब चारी अबंगो संगोय तो मी जिंग औरदी को केम उपाय लेबा जानते को अदुना मयाम आई ngasi ब्लॉग di mata introduction jaraga I blog se par thogadi like tobiramo share tobiyo no views obiyo subscribe tobiramo ko nuksana basale biyo so please be safe and be healthy bye bye good night am da haru tena bye bye good night show